Ideal Girls College Kampata Laiba IDP Singna PUCL Gi report Maithaduna Yaning the Fondokri IDP Amana Pomi Singda Fondorakpada Manipurda Tholi Birang Asi IDP Singna Mamit Magna Uhoraba Tadok Aktani Masida PUCL na Yaknabadagi Senpam Loba Manba Moon Utuna Nakan Amakaktagi Wafam the base Toduna Fondorok Liba report condemned Tawi Amadi Ingtap Pa Hanjilak Nava Lengang na honoring a serecta report asina maram weraga nauna irang tolak pa yabagi mami sauna uri karigumba fataba for lalabadi PUCL na texa puno pugadabani haina fondoroke PUCL na nauna fongba People's Union for Civil Liberties na haiba dili based over organization amana fongba lairik mana chatruk khra hina panba lairik sideida iriba warul sing asi ekoi IDP singna Yanindi yamna strongly condemned to bugi bafam adu mayam da samjane kaigino haraga da ngasi thoiba lana se ekoi leriba relief kem da leriba ekoi praja sing ase ekoi ekoi ki mangda khting na thokiba yum mai thaba mi hat na chingba sing si ekoi ekoi ki mik ki mangda thoki thobok sing atani aduba POC na phongeba lairik sina ekoi dagi report to Sapsana Foundation dagi lobi de na kada idagi lawr ga phongba lairik no nakana mata yenga phongba lairik se ko yaninde aduga PUCL ngasi phongba lairik sidi apegi kuki community ki site gi achoba sempam ma chara kanda phongba manba siguma lairik apegi nakan namata yengba kuki na ichumda chumba maitai ni landa lanba sigumba community aniki marakta yasana bagi langdaya ma lakpasida amukana lairik sinu maram oiraga amukana class amukana irang samuna thropya bagi mong da PUCL na toropase masi akoi tasingna yaning jajaningde aduga Manipur government amadi India government na high level loop asi okay atuba matamda ban to bigadabani